ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯋꯦꯠ ꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯌꯥꯎꯔꯔꯣꯏ ꯂꯦꯡꯖꯨꯝꯒꯤ ꯑꯅꯥꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯂꯦꯝꯄꯤꯛꯀꯤ ꯁꯤꯜꯚꯔ ꯃꯦꯗꯥꯂꯤꯁꯠ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯦꯁꯤꯌꯥꯟ ꯋꯦꯠ ꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ 2026ꯇ ꯁꯔꯨꯛ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯒꯥꯟꯙꯤꯅꯒꯔꯒꯤ ꯃꯍꯥꯠꯃꯥ ꯃꯅꯤꯟꯗꯔ ꯀꯟꯚꯦꯟꯁꯟ ꯑꯦꯟ ꯑꯦꯛꯖꯤꯕꯤꯁꯟ ꯁꯦꯟꯇꯔꯗ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯃꯦ 18 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯔꯨꯛ ꯌꯥꯅꯕ ꯃꯤꯔꯥꯕꯥꯏ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯖꯨꯝꯒꯤ ꯑꯅꯥꯕ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯀꯨꯝꯖꯥ 2020ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯈꯤꯕꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯄ ꯃꯣꯗꯤꯅꯒꯔꯗ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯦꯡꯖꯨꯝꯒꯤ ꯑꯅꯥꯕ ꯂꯩꯅ ꯂꯩꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯂꯣꯒ꯭ꯔꯥꯝ 94ꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯀꯨꯝꯖꯥ 2019ꯗ ꯍꯥꯡꯖꯧꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯗꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯑꯃꯗꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯅ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯗ ꯌꯦꯠꯄꯒꯤ ꯃꯍꯨꯠꯇ ꯉꯝꯈꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯣꯍꯔꯅ ꯀꯣꯀꯣꯃꯤꯒꯤ ꯋꯥꯐꯝꯗ ꯌꯦꯠꯄꯒꯤ ꯃꯍꯨꯠꯇ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯄꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯆꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯀꯣꯍꯔꯅ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯥꯗꯣꯔꯛꯈꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯂꯣꯠꯁꯤꯜꯂꯒ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯋꯥꯡꯃꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯔꯥꯟꯕ ꯇꯥꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯇꯤꯡ MLA ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯐꯥꯎꯕ KNABꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯝꯂꯤ ꯈꯨꯡꯒꯪꯗꯒꯤ ꯅꯥꯒꯥ ꯅꯨꯄꯤ ꯈꯨꯟꯖꯥ ꯑꯃ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯃꯁꯨꯡ KNABꯒꯤ ꯂꯥꯟꯊꯪ ꯖꯣꯟ ꯆꯍꯤ 39 ꯀꯧꯕ ꯀꯦꯗꯔ ꯑꯃ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯒ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ PRO ꯑꯃꯁꯨꯡ ꯁ꯭ꯄꯣꯛꯄꯔꯁꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯀꯌꯥ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯉꯝꯈꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯑꯈꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯃꯥꯌꯣꯛꯇ ꯃꯔꯥꯜ ꯁꯤꯕ ꯑꯣꯏꯅ ꯀꯣꯍꯔꯅ ꯂꯧꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯀꯣꯍꯔꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ CM ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ CM ꯈꯦꯝꯆꯥꯟꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ CM ꯑꯅꯤꯃꯛ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯛꯁꯄꯥꯟꯁꯟ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯊꯥ ꯑꯁꯤꯒꯤ 12 ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯇꯥꯕꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒꯅꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯒꯨꯋꯥꯍꯥꯇꯤꯒꯤ ꯈꯥꯅꯥꯄꯥꯔꯥꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯣꯐ ꯚꯦꯇꯦꯔꯤꯅꯔꯤ ꯁꯥꯏꯟꯁꯀꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯕꯤ.ꯖꯦ.ꯄꯤꯅ ꯂꯩꯉꯥꯛꯄ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯅꯅꯕ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯄꯨꯟꯁꯤ ꯌꯥꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯠꯒꯟꯁꯨ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, MLA ꯁꯥꯄꯝ ꯔꯟꯖꯟ, ꯑꯋꯥꯡꯄꯥꯎ ꯅ꯭ꯌꯨꯃꯥꯏ M.D. ꯅꯥꯁꯤꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ ꯑꯦꯛꯁ-MLA ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯂꯒ ꯂꯩꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 8ꯀꯤ ꯐꯝ ꯑꯁꯥꯝꯒꯤ ꯃꯤꯈꯜ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯦꯟꯁꯤꯟꯒꯅꯤ ꯍꯥꯏꯅ ꯉꯥꯡꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯋꯥꯁꯛ ꯂꯧꯔꯒꯗꯕꯅ ꯃꯊꯪꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯀꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯅꯥꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯊꯥ 3ꯔꯣꯝ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯣꯡꯗꯣꯛꯅꯕ ꯂꯩ꯫ ꯍꯥꯏ ꯀꯃꯥꯟꯗꯒꯤ ꯀꯜꯆꯔꯅ
Maram oiraga state asigi se minister gi maning tamba Manipur gi oina lekhidraba Manipur gi oina lekhidre harabasu tha ahum romgi lengak matam asida khangba ngamkhre haujiksu ministry expansion gi damakta se minister na high command da ningthina wari sanaba amasangi kari gi damakta national leader singna Manipur gi ministry expansion ase haujik phawba mana manil naidana tumina leisiliban si kari gino haiba kanamata na phongdo u yadre adumoinamak Manipur gi Rajya Sabha gi MP election asiga mari leinagadra haina Ningphung badi lay hauzik Manipur gi Rajya Sabha gi MP oiriba Maharashtra Laisem Basana Jauba mathang tha haibadi June 18 da matam loire chahi taru ki tam loiraba tungda anouba MP ama khannabagi mikhalgi notification tha asigi aroiba sarukta tholakpa yai mikhal asi BJP na yamna taraina loba ngamde Lok Sabha gi seat anisu Congress na yamna laina phangkiba ngamki Mamangi Rajya Sabha gi Mikheldagi Ningthau Laisem Basana Jauba Samnada mai paklakibani handaki asidi BJP gi MLA singi marakta mat khenaba che minister gi fam phanghaudaba singi marakta lairiba ungkhanaba amasung state asida thokliba kanglu kirang asida MLA singi wakhalon sing asi tambang amdaba phibam amada lainari asigumba phibam asida Rajya Sabha gi MP khannanaba Mikhel pangthokpada MLA manga khak leiba Congress na puthokpa mirepta bot pisin khrabadi karam tauba haiba ama leinari maram aduna ministry expansion tawbada pendaba mayam ama yaungnarakani state assembly election gi matam su yamna tension lakpana maram oiraga MLA singna makhoi gi tunglam chakki khalaga cross vote tawnaraklagani BJP da chauna manglakpa yai masimangna problem tholaktanaba taha gi ministry expansion asi tawdaba oigani haina launari paosingna hai anouba lengak asina miyam gi thabak tawgadaba si tha 9 rongi matam khakta ngaisilakpana Ministry expansion tawgona thambada lengakta chauna mangjaba lai miyamge sauba hengalai tabak tawbagi matam laisilaktabana ministry expansion tawdaba sina charangnaba tholakpa yaba singdagi hena khudong zadaba mayoknarai pibam asi yengruragadi tha asi kun fawbagi manungda expansion tawraba yai hairi Oil company singna tha amada lupa crore 30 rom mangli malemgi oina thawgi maman hengatkhrabasu lebak asida mamal lengdana thamnaba honabada oil company singna tha amada lupa crore 30 rom mangli hairi malengi oina hojik oirakliba phibam asina maram oiraga Japan amasung United Kingdom yauna lebak kayada West Asia gi irang asi haurakpadagi diesel gi maman chada 30 hengatkrabani adumoinamak India gi oinadi sahi ani gi mamangdagi leirakkiba mamal aduda adumak lengdana Lana sina maram oiraga India da import tawrakpa crude oil da chada nimpu LPG na chada marfutara amadi natural gas na chada humpu manga gi changda mamal hengarkhibani adumoinamak India lenga kimijeng makhada Labor oil companies sing asina supply asi wathandana thamna bahonarakhibani masina maram oiraga haukiba chayol tararom asida awat pamata lehendana lakpani adubu pumnamak asi thabak oina pangthokna bahonabada Indian Oil Corporation IOC Bharat Petroleum Corporation Limited BPCL amadi Hindustan Petroleum Corporation Limited LPCL yauna oil marketing company singna tha amada lupa crore 30 rom mangli hairi Himanta Biswa Sarma NDA gi leader oina khankhre ngarang Assam da BJP na lead tawba NDA gi leader oina Himanta Biswa Sarma yenaba laitana khankibaga loinana anisuba tamgi oina wasak lauragani hairi ngarang Guwahati da BJP gi legislature party gi mifam ama pangthoklaba matungda Union Minister shu oiriba amasung Assam gi mikhal asigidamakta Central Observer oiriba JP Nandana Himanta Biswa Sarma bu yenaba laitana leader oina khalle haina lauthokibani masigi matung tarakpa oina Himanta Biswa Sarma yauna NDA gi leader singna Assamda anouba sarkar ama semnabagi matangda state adugi governor Lakshman Prasad Acharya Lok Bhavan da unaragani hairi Kuki militant singi landada soklaba tangkhul micham amadi volunteer singi bibam yengsinkhre Ukhrul district ki sina kaikhel yauna tongan ba mafam sing da Kuki militant singi landada soklaba tangkhul micham sing amadi volunteer singi anabagi fibam citizen club soibam laikai wangkhai khunob gi thomi sing na yengsinkhre sokna hauze rims zanim samadi ras medicity da laidiba tangkhul micham sing amadi volunteer singi haksang gi fibam madu citizen club ke president Mahendra Naurem na lusingba thomi sing achatuna yengsinkibani Khongsat asiga mari leinana ngarang pangthokkiba malemgi magi numika mari leinana soklaba singda acha thak ising amadi angamba selgi mateng tawki
ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯑꯃꯗꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯉꯝꯕ ꯃꯇꯦꯡ ꯇꯦꯡꯕꯥꯡꯕꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3 ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯇꯥꯡꯈꯨꯜ ꯅꯥꯒꯥꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯂꯤ, ꯅꯝꯂꯤ ꯑꯃꯁꯨꯡ ꯖꯦꯠꯆꯣꯔꯣꯈꯨꯜꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ KNAB ꯑꯃꯁꯨꯡ PDF ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ꯫ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯟꯗꯥꯔꯕ ꯐꯥꯎꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯦꯜꯂꯣ ꯐꯨꯔꯨꯞ, ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯌꯦꯜꯍꯧꯃꯤ ꯉꯥꯛ ꯁꯦꯟꯕꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯨꯡꯗ ꯃꯠ ꯃꯥꯟꯅꯗꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯨꯞ 13 ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯃꯠ ꯃꯥꯟꯅꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO14 ꯀꯪꯂꯩꯄꯥꯛꯀꯤ IPR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯍꯩꯆ ꯕꯕꯂꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ CSO13ꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯁꯁꯀꯤ ꯏꯍꯧ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯁꯦꯟꯁꯁ ꯇꯧꯍꯟꯗꯅꯕ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯄꯣꯖꯤꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯏꯟ ꯃꯅꯤꯄꯨꯔꯅ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 5ꯗ ꯏꯅꯝ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯗ ꯁꯦꯟꯁꯁ ꯆꯩꯊꯣꯛꯅꯕ ꯑꯃꯗꯤ NRC ꯑꯞꯗꯦꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯁꯤꯡꯗꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯞꯅ ꯈꯟꯅꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯏꯅꯝ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯤꯑꯣꯏ ꯈꯔꯅ CSO13ꯒꯤ ꯀꯟꯚꯦꯅꯔꯕꯨ ꯂꯥꯟꯅ ꯎꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ CSO13ꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯏꯞꯁꯥꯅ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯀꯤ ꯃꯇꯥꯡꯗ ꯀꯨꯝꯖꯥ ꯏꯪ 1993ꯇꯒꯤ ILP ꯆꯠꯅꯍꯟꯅꯕ ꯆꯪꯂꯛꯄ ꯏꯍꯧꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇ MPꯅ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯄꯣꯛꯍꯟꯕ ꯑꯇꯝꯅꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ CSO13ꯒꯤ ꯄꯥꯟꯗꯝꯗꯤ ꯀꯨꯝꯖꯥ ꯏꯪ 1958ꯗ ꯇꯧꯈꯤꯕ NRC ꯑꯞꯗꯦꯠ ꯇꯧꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯁꯦꯔꯥꯝ ꯅꯤꯀꯦꯟꯅ RTIꯒꯤ ꯄꯥꯎꯈꯨꯝꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯔꯤꯕ꯭ꯔꯥ? ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯗ ꯃꯠ ꯃꯥꯟꯅꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 18 ꯐꯥꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯤꯗꯜ ꯏꯁꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯔꯥꯡꯅꯕ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯨꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯊꯣꯛꯅꯕ ꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ UAE ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯐꯥꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯐꯥꯅꯕ UAE ꯂꯩꯉꯥꯛꯅ ꯈꯪꯍꯟꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗꯒꯤ ꯃꯤꯑꯣꯏ 18 ꯌꯥꯎꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯇꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ TM ꯀꯁꯣꯝ ꯃꯤꯍꯥꯠ ꯌꯥꯎꯅ ꯀꯥꯝꯖꯣꯡ ꯊꯧꯗꯣꯛꯀꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯂꯪꯊꯕꯥꯜꯊꯣꯡ ꯑꯍꯟꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯣꯏꯔꯩ ꯏꯇꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯪꯊꯕꯥꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯇꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯂꯩꯇꯥꯟ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ 3 ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
Ukrul District ki Litan Police Station ki manung chanba ti ka som sathakhiba ambusta laikhitraba tangkhul naga micham ani ki mafam dasu ngarang gi mifam na minute ani tumin na leptuna laikhitraba ki thawai na mapugi laikol da ina singa lairuna bathongni ki mifam aduna Manipur dagi Central Force Hankro India lengang na proxy war chathaduna micham amasu angang hat pakudakta lepu India na Manipur da su terrorist sing sengat pakudakta lekwadabani amaso aikhoi gi leibak aikhoi ne ngaksagadabani haiba kholau kya lauki Ngarang pangthokhiba sit-in protest amasung miyamga khara nainaba mifam pangthokhiba aduda amukogi Vice President Helen Koizam Amuavagi President Y Kunjarani Women Society Langtaban Chinga Makhlgi Kamei Faizai Galu Poirei Itagi Secretary Leima Pokpom Nganbi Kohorgi Chairman Purindro Konsam amasung Poirei Leimaron Mera Paibya Punba Manipurgi President Sorai Sam Memsana Resource Person oina Lamdam Masida Hauzik Thokliba Iranga Mari Lainana Wafam Kya Phongdoke Wakan Mifam aduda tongan ba Puru Kayagi Miyoi Singsu Saruk Yakhe Tangkhulgi khul ahumda tawrakhiba attack external aggression natte Govindas Konthauzam Myanmar galona ba Kamjong district ki tangkhul singna kundaba khungang ahumda attack chatharikhiba gi Thawong aduda mapaleba ki terrorist singi khudyaw de haina Home Minister Govindas Konthauzam na phongdokre Home Minister na lusingba awang bathaki mihut kangbu amana khungang ahunggi fibam yengsilaba matungda wafam asi phongdoke mahakna haiki security ya soiba leibana attack chathaba ngamkibane adubu attack aduda mapaleba ki terrorist sing yawbagi khudam phangba ngamdre Lengakta pikhalakpa reporter foreign aggression gi wafam purakpa leite Home Minister na hauzik namle blast da sangjafam lauguna lairiba Myanmar gi refugees singa su naduna wari sanake Kamjong district administration gi record matung inna namli wangli amasung Soro Blesta Myanmar gi refugee lising amaga chamanga hena changjafam lauguna lairi mafam aduda khundariba khunja singnadi Myanmar da operate toba militant singna attack chatharakpani haina phongdoke mafam aduda mathau tawriba Central Security Force na micham miyam gi punsi amasung lanthum ngakpa senba ngamdrabanina State Force amadi commando personnel sing thambinaba taksilakpasu laikre khunja singna pukhalakliba wafam asigi matangda Home Minister na hai khungang ahum ngak Nabagidamakta ahenba security force personnel lising taret rom mathau tagani khunja singa pamba matung inna athuba matamda lengakna Central Force loktholaga state security force oina thamnaba thawrang lokhotlagani haukiba sagol sem nimita khulai matiksa na paiba militant sengna namli wangli amasung soro khungangda attack chatharakpada miyoi kyamarum asogapan nangbaga loinana yum kyamarum maithake thaudok thophamdagi fangba pauna hai khungang ahumda attack tawramliba Kuki terrorist sing adu Myanmar romdagi changlakhibani amasung Myanmar romda hankibani makoina khulda attack tawba lakpada ke NAB gi uniform selaki maramaduna Manipur lengakna external aggression ni haibasi yafam thoi pawasina makhata na hai Kuki terrorist sing aduna wangli da yum amata mai tharamde adubu yum mayam amata nongmaina kapsilamke namli da di village amadi headman gi yum yauna topa yum amaga mai tharami nong amasung bomb su kapsinduna attack tawrami adubu jorot di yum humpurom mai thadoklamke khuladu leiba yum ama fawba lemna tharamde adubu khuladu gi chasudi makoina solamde hauzik khungang singadu wangli da changjafam lauguna lairi Manipur lenga ke henwa mijeng chu bathau tari